ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ. ꯏꯃꯨꯡ ꯑꯁꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ, ꯅꯣꯂꯨꯛꯅ ꯆꯠꯅꯔꯝꯃꯤ. ꯃꯥꯅꯤ, ꯌꯨꯝ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯦ, ꯃꯌꯥꯝꯒꯤ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯌꯨꯝꯅꯤ. ꯆꯥꯎꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯄꯣꯛꯂꯝꯃꯤ. ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯥꯎꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ. ꯆꯥꯎꯔꯦꯜ ꯋꯥꯡ ꯆꯥꯎꯏ, ꯍꯦꯛ ꯎꯕꯗ ꯐꯖꯩ. ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛꯅ ꯉꯥꯎꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯂꯛꯅꯔꯝꯃꯤ. ꯑꯌꯨꯛ ꯑꯗꯨꯃꯅꯤ, ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯌꯨꯝꯁꯥ ꯑꯗꯨ ꯁꯥꯔꯝꯃꯤ. ꯊꯥꯔꯤꯛ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯏꯕꯨꯡꯉꯣ, ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯈꯤꯅꯤ? ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣꯕ ꯍꯥ? ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯨꯀꯣ, ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ. ꯅꯪꯒꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯕꯅꯤ ꯑꯩꯈꯣꯏꯁꯦ." "ꯑꯁ, ꯀꯔꯤꯅꯣꯕ ꯏꯃꯥ? ꯅꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯕꯨ ꯀꯅꯥꯅ ꯆꯥꯕꯗ ꯂꯣꯏꯗꯣꯏꯅꯣ? ꯊꯕꯛ ꯍꯦꯟꯅ ꯁꯨꯔꯒ ꯂꯟ ꯊꯨꯝ ꯍꯦꯟꯅ ꯄꯩꯔꯒ ꯋꯥꯅꯅꯕꯅꯤ. ꯍꯌꯦꯡ ꯑꯩꯒꯤ ꯏꯁꯨꯅ ꯐꯥꯎꯕ ꯆꯥꯕ ꯂꯣꯏꯔꯣꯏꯗꯕ ꯂꯟꯅꯤ. ꯃꯁꯤꯗ ꯅꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯟꯅꯤꯡꯂꯤꯕ, ꯊꯕꯛ ꯁꯨꯍꯟꯅꯤꯡꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯕꯨ ꯑꯌꯣꯛꯄ ꯃꯆꯥꯔꯣ? ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯁꯤꯈꯤꯕꯔꯣ?" ꯆꯥꯎꯔꯦꯜ ꯋꯥꯍꯩ ꯈꯔꯁꯤ ꯊꯧꯑꯣꯏꯗꯅ ꯅꯥꯆꯨꯡꯗꯅ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯦꯛꯇ ꯍꯥꯏ. ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯃꯄꯥ ꯆꯥꯎꯕꯗꯣ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯍꯟꯅꯤꯡꯕꯒꯤ ꯅꯠꯇꯦ. ꯅꯁꯥꯗꯣ ꯎꯃꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯣꯛꯇꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯟꯕꯒꯤ. ꯑꯩꯈꯣꯏꯅ ꯅꯪꯕు ꯊꯕꯛꯁꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯅꯁꯥ ꯐꯍꯟꯅꯤꯡꯕꯒꯤꯅꯤ. ꯑꯐꯕ ꯋꯥꯈꯜꯗꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕꯅꯤꯅ ꯐꯠꯇꯕ ꯍꯥꯟꯅ ꯈꯟꯗꯨꯅ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯈꯨꯝꯕꯤꯕꯅꯤꯅꯦ ꯍꯥ?" ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯆꯥꯎꯔꯦꯜ ꯁꯥꯎꯅꯤꯡꯂꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯌꯥꯝꯅ ꯐꯤꯡꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯈꯨꯝꯃꯤ. "ꯐꯔꯦ, ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥ ꯕꯕꯥꯅ ꯐꯥꯎꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒ, ꯑꯩꯒꯤ ꯀꯩꯝ ꯈꯟꯕꯤꯗ꯭ꯔꯒ ꯑꯩꯕꯨ ꯋꯥꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯕꯅꯤꯅꯅꯦ, ꯑꯩ ꯉꯁꯤꯗꯩꯗꯤ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯔꯣꯏ. ꯑꯩ ꯆꯠꯂꯒꯦ. ꯑꯩꯒꯤ ꯃꯥꯏꯀꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯔꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯜ ꯁꯥꯎꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯃꯆꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯈꯥꯝꯖꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯃꯍꯥꯛꯅ ꯌꯥꯔꯝꯗꯦ. ꯃꯆꯥꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗꯒꯤ ꯃꯤꯠꯌꯦꯡ ꯁꯥꯝꯈ꯭ꯔꯕꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯤꯄꯥꯏꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ. "ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯕꯕꯥ? ꯅꯆꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯁꯤꯕ? ꯏꯆꯥꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏ ꯋꯥꯅꯤ." ꯆꯥꯎꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯂꯨꯊꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯂꯨꯝꯊꯔꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ. "ꯍꯩ ꯃꯃꯥ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯥꯎꯄꯨꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯅꯆꯥꯒꯤ ꯃꯒꯨꯟ ꯈꯪꯗ꯭ꯔꯤꯕ? ꯍꯧꯗꯣꯡꯅ ꯈꯣꯡꯕꯗ ꯀꯤꯔꯤꯕ ꯅꯆꯥ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤ ꯁꯤꯕꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯗꯕꯅꯤ. ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ. ꯇꯧꯒꯗꯕ ꯅꯊꯧꯗꯣ ꯇꯧꯔꯨꯆꯣ. ꯑꯩꯁꯨꯅꯦ ꯂꯧꯕꯨꯛ ꯐꯥꯎꯕꯗ ꯀꯨꯝꯂꯨꯈꯤꯒꯦ. ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯏꯍꯥꯛ ꯆꯩꯊꯣꯛꯂꯨꯔꯕꯁꯨꯅꯦ ꯏꯆꯥ ꯀꯧꯕꯅꯤꯅ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯅ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯉꯥꯏꯍꯥꯛ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯒ ꯌꯦꯡꯂꯨꯔꯒꯦ. ꯑꯗꯨꯅꯅꯦ ꯃꯣꯏ ꯕꯕꯥꯅ ꯂꯧꯕꯨꯛ ꯆꯠꯄꯗꯅꯦ ꯑꯩꯁꯨ ꯌꯥꯎꯔꯛꯑꯒꯦ." "ꯍꯩ, ꯅꯁꯥ ꯋꯥꯅꯅꯕꯅꯤ. ꯑꯔꯦꯝꯕꯗꯀꯣ ꯊꯥꯔꯤꯛ, ꯇꯨꯃꯤꯟꯅ ꯂꯩ. ꯅꯤꯡꯊꯤꯅ ꯄꯣꯊꯥꯎ. ꯃꯔꯥꯏ ꯍꯟꯖꯔꯛꯁꯅꯤ. ꯂꯝ ꯍꯦꯟꯒꯅꯨꯀꯣ. ꯍꯅꯨꯊꯪꯗ ꯅꯤꯡꯉꯥꯏ ꯃꯇꯧꯒꯅꯨ." ꯆꯥꯎꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯁꯨ ꯅꯥꯊꯩꯕ ꯉꯝꯗ ꯃꯆꯥꯕꯨꯁꯨ ꯈꯥꯝꯖꯅꯤꯡꯕꯒ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯃꯁꯥꯗꯣ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡꯗ ꯂꯩꯔꯤ. "ꯊꯥꯔꯤꯛ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯍꯟꯕꯤꯗ꯭ꯔꯦꯗ. ꯏꯆꯥ ꯇꯣꯝꯄꯣꯛ ꯁꯨꯅꯤꯡꯗꯕ ꯑꯁꯤꯒ ꯏꯋꯥ ꯃꯔꯩ ꯈꯟꯕ ꯑꯁꯤꯒ ꯑꯣꯟꯊꯣꯛꯏꯗꯀꯣ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯆꯠꯈ꯭ꯔꯤꯕꯁꯤꯅ ꯀꯗꯥꯏꯗ ꯌꯧꯈ꯭ꯔꯕꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦ. ꯀꯔꯝ ꯇꯧꯅꯤ? ꯅꯦꯅꯥ ꯇꯥꯐꯝꯒ ꯈꯪꯗꯦꯗ, ꯀꯔꯤꯁꯨ ꯅꯠꯇꯕꯗ." ꯁꯣꯝꯗꯅ ꯆꯥꯎꯔꯦꯜ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜꯒꯤ ꯃꯪ ꯂꯩꯕ ꯀꯅꯥ ꯆꯠꯅꯗꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯤ. ꯍꯥꯏꯔꯤ ꯑꯁꯨꯝꯅꯁꯨ ꯁꯥꯎꯅ ꯄꯦꯟꯗꯅ. "ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦ. ꯃꯣꯏꯅ ꯃꯔꯣꯜ ꯑꯃ ꯌꯨꯝꯗ ꯂꯩꯍꯟꯅꯤꯡꯗꯕꯩꯅꯤ. ꯃꯣꯏꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯆꯩꯔꯤꯕ. ꯊꯕꯛ ꯑꯗꯨꯝ ꯁꯨꯍꯟꯅꯤꯡꯂꯤꯕꯁꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯌꯣꯛꯄ ꯑꯣꯏꯔꯝꯒꯅꯤ. ꯅꯠꯇ꯭ꯔꯒ ꯀꯩꯒꯤ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯣꯏꯗꯣꯏꯅꯣ? ꯃꯣꯏ ꯑꯩꯅ ꯁꯤꯈꯤꯕꯁꯤꯅꯅꯦ ꯄꯦꯜꯂꯁꯅꯨ. ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯁꯣꯏꯗꯅ ꯁꯤꯔꯒꯦ." ꯍꯥꯏꯅꯕꯅꯤ. ꯑꯍꯜꯈꯩꯅ ꯑꯁꯤ ꯂꯩꯕꯥꯛ ꯆꯠꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯂꯥꯏꯔꯝꯂꯦꯟꯗ ꯌꯧꯔꯒꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ. ꯑꯗꯨꯅ ꯑꯩ ꯁꯤꯈꯤꯕꯅ ꯐꯩ. ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯑꯩ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯗꯦ. ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯩ. ꯑꯩ ꯂꯥꯏꯔꯝꯂꯦꯟꯗ ꯁꯣꯏꯗꯅ ꯆꯪꯒꯅꯤ.
ꯂꯥꯏꯔꯝꯂꯦꯟꯒꯤ ꯂꯥꯏ ꯅꯨꯄꯤ ꯀꯌꯥꯅ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯣꯏꯔꯔꯣꯏꯗꯕ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯔꯤꯗ ꯊꯥꯖꯗꯨꯅ ꯆꯞ ꯌꯨꯡꯗꯨꯅ ꯁꯤꯔꯒꯦ ꯈꯟꯗꯨꯅ ꯆꯥꯎꯔꯦꯜ ꯂꯝꯕꯤ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯗꯨꯅ ꯍꯥꯏꯖꯩ, ꯏꯃꯥꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ꯫ ꯕꯕꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯔꯕꯗꯤ ꯏꯃꯥꯅ ꯀꯝꯗꯧꯕ? ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯇꯧꯔꯒ ꯁꯤꯖꯗꯣꯏꯕ? ꯁꯤꯔꯝꯗꯥꯏꯗ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯅꯕꯅꯤ꯫ ꯑꯁ, ꯁꯤꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯇꯣꯃꯥꯜ ꯑꯗꯨ ꯂꯧꯕꯨꯛꯇ ꯂꯥꯛꯄꯅꯤ, ꯌꯥꯝꯅ ꯇꯟꯅ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯂꯧꯔꯤ ꯁꯦꯝꯕꯗꯨ ꯎꯕꯗ ꯍꯥꯏꯔꯤ ꯃꯇꯣꯝꯇꯅ, ꯃꯁꯤꯒꯤ ꯆꯥꯎꯕ ꯍꯥꯏꯕꯁꯤꯒ ꯉꯥꯏꯁꯦꯟꯒ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯊꯕꯛ ꯁꯨꯗꯕ ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯁꯛ ꯐꯖꯕꯅꯤ, ꯏꯆꯥꯅꯨꯄꯤꯁꯨ ꯅꯣꯞꯇꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯅꯤꯗ ꯑꯩꯒꯤ ꯏꯆꯥꯒ ꯅꯨꯡꯁꯤꯅꯔꯕꯗꯤ꯫ ꯃꯍꯥꯛꯅ ꯃꯪꯗꯨꯅ ꯂꯦꯞꯄꯗꯨ ꯎꯔꯗꯨꯅ ꯆꯥꯎꯕꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩ ꯇꯣꯃꯥꯜ, ꯀꯔꯤꯅꯣꯅꯦꯍꯦ? ꯅꯪꯅ ꯂꯧꯕꯨꯛ ꯃꯌꯥꯏꯗꯨꯗ ꯃꯪꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯪꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯃꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦꯍꯦ? ꯇꯣꯃꯥꯜꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯅꯣꯛꯁꯤꯟꯅꯩ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ, ꯇꯥ ꯆꯥꯎꯕ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄꯤꯕ? ꯅꯅꯥꯎꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯪꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯍꯥꯏꯅ ꯂꯧꯕꯨꯛꯂꯣꯝꯗ ꯀꯨꯝꯊꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯏ꯫ ꯊꯕꯛ ꯁꯨꯅ ꯁꯨꯅ ꯃꯈꯥ ꯇꯥꯏ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ꯫ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ, ꯀꯩ ꯀꯥꯟꯅꯅꯕ ꯍꯥꯏꯗꯅ ꯊꯕꯛ ꯁꯨꯔꯤꯅꯣ? ꯂꯩꯔꯤꯕ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯁꯤ ꯀꯥꯏꯗꯅ ꯆꯥꯒꯦꯗꯤ ꯈꯟꯗꯦ꯫ ꯑꯩꯅꯒ ꯑꯣꯏꯔꯗꯤꯅꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯗꯅ ꯏꯔꯜ ꯑꯁꯦ ꯀꯥꯏꯗꯨꯅ ꯆꯥꯔꯒ ꯂꯩꯒꯅꯤ꯫ ꯆꯥꯎꯕꯁꯨ ꯃꯉꯥꯏ ꯇꯣꯃꯥꯜꯕꯨ ꯎꯔꯒ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯇꯣꯃꯥꯜꯁꯤ ꯂꯩꯀꯥꯏꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯦꯗꯅ꯫ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯁꯨꯅꯤꯡꯗꯕꯅꯤ, ꯁꯨꯔꯕꯁꯨ ꯃꯇꯝ ꯂꯦꯟꯗꯨꯅ ꯁꯨꯕꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦꯗꯅ꯫ ꯃꯣꯏ ꯀꯇꯟ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯇꯣꯝꯇ ꯍꯥꯏꯖꯕꯅꯤ, ꯆꯤꯟꯕꯥꯜ ꯂꯥꯅꯗꯤ ꯋꯥꯍꯩ ꯑꯃꯕꯨ ꯍꯥꯏꯔꯝꯗꯦ꯫ ꯁꯣꯝꯗ ꯊꯥꯔꯤꯛ ꯃꯆꯥꯅ ꯍꯜꯂꯛꯄ꯭ꯔꯥ ꯍꯜꯂꯛꯇ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯇꯁꯦꯡꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯊꯤꯕ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯆꯤꯟꯗ ꯋꯥ ꯉꯥꯡꯗꯨꯅ ꯑꯁꯨꯝꯅ ꯂꯥꯛꯂꯤ, ꯑꯣꯟꯊꯣꯛꯏꯗ ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ ꯅꯪꯁꯦ, ꯀꯔꯝꯅ ꯉꯥꯡꯅꯒꯗꯕꯅꯣ? ꯐꯅ ꯆꯥꯎꯔꯕꯁꯨ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯂꯩꯔꯝꯗꯣꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯀꯅꯥꯗꯅꯣ ꯑꯩꯅ ꯃꯥ ꯍꯪꯉꯨꯗꯣꯏꯁꯤꯕꯣ? ꯇꯟꯖꯥ ꯆꯥꯅ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯉꯥꯡ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯃ ꯂꯥꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯪꯉꯤ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯈꯣꯏ ꯇꯥ ꯆꯥꯎꯔꯦꯜꯕꯨ ꯎꯔꯝꯕ꯭ꯔꯅꯦꯍꯦ? ꯏꯅꯦꯅꯦ ꯃꯥ ꯊꯤꯕꯗ ꯋꯥꯔꯦ꯫ ꯏꯅꯦ, ꯑꯩꯗꯤ ꯎꯔꯝꯗꯦꯕꯣ, ꯃꯥꯗꯤ ꯃꯄꯥꯁꯨ ꯀꯌꯥ ꯊꯣꯛꯇꯕꯗꯥꯏꯅꯦ, ꯀꯩꯗꯧꯔꯒꯦ, ꯁꯥꯎꯅꯔꯤꯕꯣ? ꯍꯣꯏ, ꯅꯈꯣꯏ ꯃꯥꯃꯅ ꯈꯔ ꯆꯩꯔꯨꯔꯦ, ꯃꯗꯨꯗꯒꯤ ꯁꯥꯎꯔꯒꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈꯤꯕꯅꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯗꯤꯅꯦ ꯏꯅꯦ ꯃꯥꯕꯨ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ꯫ ꯊꯥꯔꯤꯛ ꯑꯉꯥꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯆꯥ ꯆꯥꯎꯔꯦꯜꯕꯨ ꯊꯤꯕ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ, ꯅꯨꯃꯤꯠ ꯇꯥꯕ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯇꯥꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯇꯨꯅ ꯃꯆꯥꯕꯨ ꯊꯤꯕꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯋꯥꯈꯜꯅ ꯂꯥꯝꯂꯨꯗꯕꯗꯒꯤ, ꯆꯠꯂꯝꯒꯅꯤ ꯈꯜꯂꯨꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯪ ꯐꯥꯎꯕ ꯇꯨꯔꯦꯜ ꯇꯥꯕ ꯂꯝꯕꯤꯗꯗꯤ ꯆꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯆꯥꯎꯔꯦꯜꯗꯤ ꯉꯁꯥꯏꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥꯕꯨ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯊꯥꯔꯤꯛ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯇꯥꯏꯅꯔꯛꯂꯤ꯫ ꯀꯞꯂꯤ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯆꯩꯒꯅꯨꯅ, ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯏꯆꯥꯗꯣ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯅꯠꯇ꯭ꯔꯦ, ꯃꯤ ꯄꯥꯈꯪ ꯐꯥꯔꯕꯅꯤ꯫ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯕꯗꯤ ꯏꯆꯥꯗꯣ ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯃꯣꯏ ꯕꯕꯥ, ꯅꯪꯅꯁꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕ, ꯑꯅꯝ ꯀꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ? ꯂꯝꯕꯤ ꯆꯠꯅ ꯃꯄꯨꯔꯣꯏꯕꯗ ꯍꯟꯅ ꯌꯦꯡꯗ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯆꯥꯎꯕ ꯇꯞꯅ ꯈꯨꯝꯂꯛꯏ, ꯍꯩ, ꯑꯗꯨꯝꯅꯁꯨ ꯍꯥꯏꯅꯨꯅꯦ ꯃꯃꯥ, ꯆꯩꯗ ꯉꯥꯡꯗꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯑꯩꯅ ꯏꯆꯥꯗ ꯆꯩꯔꯤꯕꯗꯣ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯒꯤꯅꯤ, ꯃꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤꯅꯦꯍꯦ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯗꯤ ꯐꯩ, ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯔꯝꯅ ꯍꯤꯡꯍꯧꯒꯅꯤ ꯍꯥ? ꯃꯁꯤꯁꯨ ꯈꯜꯂꯨꯅꯦꯍꯦ꯫ ꯅꯆꯥ ꯅꯨꯡꯁꯤꯕ ꯃꯄꯥꯟꯊꯣꯡꯗ ꯌꯥꯝꯅ ꯍꯦꯜꯂꯤ, ꯑꯗꯨꯅꯅꯤ ꯅꯆꯥꯅ ꯅꯋꯥꯡꯂꯛꯂꯤꯕꯁꯦ꯫ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯌꯥꯏꯗꯅ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗꯣꯏꯁꯤꯕꯣ? ꯃꯝꯅꯒ ꯃꯝꯃꯛꯄꯁꯤꯒ ꯑꯩꯗꯤꯅꯦ ꯃꯤꯍꯨꯜꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ꯫ ꯕꯕꯥ, ꯏꯆꯥꯗꯣ ꯀꯔꯝ ꯇꯧꯔꯝꯗꯣꯏꯅꯣꯕ? ꯑꯔꯣꯏꯕꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯛꯄꯗ ꯃꯈꯣꯜ ꯈꯖꯤꯛ ꯅꯤꯛꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒ ꯈꯨꯜ ꯑꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜꯅ ꯃꯨꯟꯅ ꯈꯜꯂꯕꯗ ꯑꯁꯥꯎꯕꯗꯨꯁꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯆꯥꯎꯔꯦꯜ ꯍꯧꯖꯤꯛꯇꯗ ꯑꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯇꯥꯕ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯏ꯫ ꯑꯩ ꯀꯤꯕ ꯌꯥꯗꯦ, ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯩ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫
ꯃꯣꯏꯒꯤ ꯃꯌꯨꯝꯗꯒ ꯑꯝꯇ ꯂꯩꯔꯣꯏ ꯑꯩꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯣꯏ ꯀꯔꯝ ꯇꯧꯒꯦ ꯌꯦꯡꯒꯦ ꯊꯤꯕꯒ ꯑꯃꯠꯇ ꯂꯥꯛꯇꯦ ꯌꯦꯡꯉꯨ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯃꯥ ꯃꯄꯥꯅꯣ ꯌꯦꯡꯉꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅ ꯂꯥꯛꯈꯤꯕꯅ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯌꯦꯡꯂꯨꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯔꯛꯂꯝꯃꯤ ꯈꯨꯜ ꯂꯩꯀꯥꯏ ꯆꯠꯄ ꯌꯥꯕ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯊꯤꯔꯨꯔꯕꯗ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯪꯒꯣꯜ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯃꯥ ꯍꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯔꯣ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯏꯃꯥꯗꯤ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ ꯅꯪꯕꯨ ꯂꯨꯅ ꯇꯧꯈꯤꯕꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯏꯃꯥꯅ ꯐꯪꯂꯤꯕꯁꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯊꯔꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯆꯥꯎꯕꯅ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯆꯥꯗꯣ ꯇꯁꯦꯡꯅ ꯁꯤꯔꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯀꯩꯅꯣ ꯈꯟꯈꯤꯗꯣꯏꯁꯤꯕꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯃꯃꯥ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯀꯞꯉꯥꯡ ꯉꯥꯡꯗꯨꯅ ꯈꯨꯝꯂꯛꯏ ꯍꯧꯖꯤꯛꯐꯥꯎ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯁꯤꯔꯝꯃꯔꯣꯏꯗ꯭ꯔꯣ ꯍꯥ ꯅꯠꯇ꯭ꯔꯕꯗꯤ ꯀꯤꯒꯟꯈ꯭ꯔꯕ ꯅꯆꯥꯗꯣ ꯌꯨꯝꯗ ꯍꯜꯂꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯃꯁꯤ ꯄꯨꯝꯕ ꯅꯪꯅꯅꯦ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯄꯥꯅꯤ ꯏꯆꯥꯗꯣ ꯈꯔ ꯆꯥ ꯈꯔ ꯇꯨꯝꯃꯒ ꯂꯩꯖꯕꯅꯦ ꯍꯥꯏꯕ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯍꯩ ꯅꯆꯤꯟꯗꯨ ꯋꯥꯔꯛ ꯃꯇꯣꯏꯅꯔ ꯅꯨꯄꯤ ꯅꯪ ꯉꯁꯤ ꯅꯪꯅꯦ ꯅꯄꯥꯝ ꯁꯣꯏꯗꯅ ꯌꯧꯒꯅꯤꯀꯣ ꯆꯥꯎꯕꯒꯤ ꯋꯥꯗꯨꯗ ꯍꯧꯖꯤꯛꯇꯤ ꯊꯥꯔꯤꯛ ꯑꯁꯦꯡꯕꯃꯛꯀꯤ ꯁꯥꯎꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯈꯨꯝꯂꯛꯏ ꯀꯔꯤ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯀꯥꯏꯅ ꯅꯪꯅ ꯏꯆꯥꯕꯨ ꯑꯌꯨꯛ ꯉꯟꯅ ꯌꯨꯝꯗꯒꯤ ꯆꯠꯍꯟꯈ꯭ꯔꯤꯕꯁꯤꯗꯤ ꯑꯩꯕꯨꯁꯨ ꯆꯠꯄ ꯌꯥꯅꯕ ꯑꯣꯏꯔꯦ ꯍꯔꯦ ꯍꯔꯦ ꯉꯝꯃꯤꯗꯀꯣ ꯅꯪꯅ ꯉꯝꯕꯁꯦ ꯍꯦ ꯅꯨꯄꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤꯅꯦ ꯑꯩ ꯊꯥꯖꯗꯦ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯍꯦ ꯅꯨꯄꯤ ꯑꯗꯨꯛ ꯍꯥꯛꯅꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯟꯗꯦ ꯑꯗꯨꯒ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪꯀꯣ ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ ꯏꯆꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯏꯈꯨꯠ ꯑꯁꯤꯅ ꯅꯪ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯠꯄ ꯇꯥꯔꯦꯗ ꯁꯥꯎꯅ ꯍꯦꯛꯇ ꯈꯨꯝꯃꯤ ꯆꯥꯎꯕ ꯃꯍꯥꯛꯁꯨ ꯃꯄꯥꯜꯗ ꯃꯃꯥꯒ ꯃꯄꯥꯒ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯕꯗ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯆꯥꯎꯔꯦꯜꯗꯨ ꯁꯥꯎꯅ ꯒꯝꯒꯝ ꯊꯣꯔꯛꯇꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯉꯥꯎꯔꯕꯣ ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯍꯅꯨꯊꯪꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ tasengna ꯄꯦꯜꯂꯦ ꯅꯕꯥꯅꯤꯁꯦ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯑꯩꯕꯣ ꯊꯥꯔꯤꯛ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯗꯦ ꯃꯁꯤꯒꯤ ꯑꯣꯟꯅꯕꯗ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯈꯨꯝꯃꯤ ꯏꯕꯨꯡꯉꯣ ꯀꯌꯥꯝ ꯀꯨꯏꯔꯕ ꯍꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯏꯃꯥ ꯍꯣꯏꯗꯤꯅꯦ ꯅꯪꯕꯨ ꯊꯤꯕꯗꯅꯦ ꯈꯨꯜ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯕ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ ꯆꯥꯎꯔꯦꯜ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯑꯇꯣꯞꯄ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯑꯣ ꯍꯔꯥꯎꯒꯅꯨ ꯏꯃꯥ ꯅꯆꯥꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯅꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯌꯥꯎꯕ ꯑꯩꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯤꯔꯗꯕꯅꯤ ꯑꯗꯨꯅꯅꯦ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯍꯧꯔꯣ ꯑꯩꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯄꯤꯖꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯏꯃꯥ ꯅꯪ ꯅꯤꯡꯉꯝꯍꯧꯖꯔꯣꯏꯀꯣ ꯏꯉꯛ ꯉꯛꯄ ꯃꯇꯧꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯣ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯁꯥꯎꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯃꯀꯣꯛꯇ ꯅꯥꯟꯗꯨꯅ ꯏꯃꯥꯒꯤ ꯆꯥꯎꯔꯦꯜ ꯍꯥꯏꯌꯩꯗꯦꯅꯦꯍꯦ ꯅꯪꯕꯣ ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯃꯊꯛꯇ ꯑꯃ ꯃꯈꯥꯗ ꯑꯃ ꯌꯥꯎꯕ ꯅꯠꯇꯦ ꯏꯆꯥꯅ ꯑꯁꯨꯝꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ ꯏꯃꯥ ꯍꯣꯏꯅꯦ ꯏꯆꯥꯗ ꯑꯃꯨꯛ ꯍꯟꯅ ꯊꯕꯛꯁꯨ ꯍꯥꯏꯔꯔꯣꯏ ꯏꯆꯥꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯅꯤꯡꯕꯇ ꯅꯅꯤꯡ ꯇꯧꯗꯨꯅ ꯍꯤꯡꯉꯨ ꯏꯃꯥ ꯍꯣꯏꯅꯦ ꯏꯆꯥꯗ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯆꯥꯎꯔꯦꯜ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯠꯊꯣꯛꯇꯦ ꯃꯁꯤꯒꯤ ꯁꯔꯨꯛ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯑꯁꯨꯝꯅ ꯂꯩꯔꯤ ꯑꯗꯨꯗ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯏꯃꯥ ꯑꯩ ꯉꯁꯤ ꯁꯤꯗꯕ ꯌꯥꯗꯦ ꯃꯤꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯑꯃ ꯑꯩ ꯉꯁꯤꯗꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯊꯥꯔꯤꯛ ꯌꯥꯝꯅ ꯉꯛꯅ ꯀꯔꯝꯕ ꯋꯥꯐꯝ ꯑꯗꯨꯒ ꯁꯤꯔꯒꯅꯤꯁꯨ ꯍꯥꯏꯕ ꯁꯤꯔꯒꯁꯨ ꯌꯦꯡꯒꯗꯧꯔꯤꯕ ꯑꯣꯟꯊꯣꯛꯏꯗ ꯅꯪꯁꯦ ꯑꯩꯗꯤ ꯀꯔꯝ ꯉꯥꯡꯅꯁꯤꯒꯦ ꯅꯪꯕꯣ ꯑꯁ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯏꯃꯥ ꯍꯥꯏꯅꯕꯗꯥꯏꯅꯦ ꯑꯁꯤ ꯂꯩꯕꯥꯛ ꯆꯠꯂꯕꯗꯤ ꯂꯩꯃꯔꯦꯝꯕꯤ ꯂꯥꯏ ꯅꯨꯄꯤ ꯀꯌꯥꯅ ꯁꯦꯕꯥ ꯇꯧꯋꯤ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯌꯦꯡꯉꯨꯗꯣꯏꯅꯤ ꯍꯨꯃꯥꯏꯅꯒ ꯍꯨꯝꯕꯤꯗꯅ ꯗꯣꯂꯥꯏꯗꯒ ꯇꯣꯡꯗꯅ ꯆꯠꯂꯦ ꯍꯥꯏꯗꯥꯏꯅꯦ ꯃꯁꯤ ꯄꯨꯝꯕ ꯂꯣꯏꯔꯝꯗꯨꯅꯅꯦ ꯅꯆꯥ ꯑꯃꯨꯛ ꯏꯃꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯀꯦ ꯆꯥꯎꯕꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯏꯄꯥꯒꯤ ꯆꯥꯎꯔꯦꯜ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯗꯨꯇꯥꯅ ꯁꯥꯔꯛꯄꯅꯣꯅꯦꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕꯁꯤꯕꯨ ꯍꯥ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯕ ꯃꯤ ꯑꯃꯅ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯇꯥꯔꯕ꯭ꯔꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤꯕꯣ ꯆꯥꯎꯔꯦꯜ ꯁꯧꯔꯥꯡꯅꯅ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩ ꯉꯁꯤ ꯁꯤꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ ꯆꯠꯂꯣ ꯏꯃꯥ ꯆꯥꯛꯀꯗꯣ ꯉꯟꯅ ꯊꯣꯡꯉꯨꯔꯣ ꯑꯩ ꯁꯤꯕ ꯊꯦꯡꯈ꯭ꯔꯅꯤ ꯃꯃꯥꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯔꯤ ꯊꯥꯔꯤꯛ ꯇꯞꯅ ꯃꯣꯏ ꯕꯕꯥ ꯑꯩꯗꯤ ꯏꯆꯥ ꯁꯤꯕ ꯌꯥꯔꯣꯏꯀꯣ
ꯏꯆꯥ ꯍꯦꯛ ꯁꯤꯕꯗꯅꯦ ꯑꯩꯁꯨ ꯁꯤꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯇꯧꯗꯅ ꯇꯣꯛꯇꯕꯅꯤ ꯑꯗꯨꯅ ꯏꯕꯥꯅꯤꯅ ꯐꯒꯗꯕ ꯋꯥ ꯑꯃꯅꯦ ꯈꯟꯅꯍꯧꯕꯅ ꯐꯅꯤꯀꯣ ꯅꯪꯅ ꯍꯥꯏꯒꯨꯝꯕꯗꯅ ꯀꯔꯤꯅꯣꯃ ꯈꯟꯅꯍꯧꯕꯅ ꯐꯩꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯤꯕꯣ ꯊꯤꯗꯥ ꯑꯔꯦꯝꯕꯗ ꯍꯦꯛ ꯃꯊꯥ ꯁꯥꯍꯜꯂꯤ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ ꯃꯆꯥꯕꯨ ꯀꯔꯤ ꯀꯝꯗꯧꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯜꯍꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯣꯝꯗ ꯏꯃꯨꯡꯗꯅ ꯆꯥꯎꯔꯦꯜ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯈꯔ ꯆꯥꯈꯤꯕꯗꯒꯤ ꯀꯔꯤꯃꯠꯇ ꯆꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯁꯤꯅ ꯇꯨꯝꯊꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯔꯤꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯕꯕꯥ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤꯕꯨ ꯇꯧꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯅ ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯀꯔꯤ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯦ ꯃꯃꯥ ꯑꯇꯩ ꯅꯠꯇꯦ ꯏꯆꯥꯁꯤꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯣꯏ ꯕꯕꯥꯅꯅꯦ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯅꯦꯛꯄꯤꯔꯨꯔꯣ ꯑꯦ ꯊꯥꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯆꯥ ꯀꯟꯁꯦ ꯍꯥꯏꯕꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯈꯩꯗꯣ ꯅꯦꯛꯂꯒ ꯌꯨꯝ ꯑꯁꯤꯗ ꯏꯔꯥꯡ ꯇꯧꯐꯝ ꯑꯣꯏꯍꯜꯂꯒꯦ ꯁꯤꯔꯅꯦ ꯑꯁ ꯋꯥ ꯑꯃꯗ ꯏꯪꯅ ꯇꯞꯅ ꯇꯥꯟꯅꯕ ꯌꯥꯗꯕꯁꯤꯗꯅꯦ ꯑꯩꯁꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯅꯆꯥꯁꯤꯁꯨꯅꯦ ꯅꯪ ꯂꯧꯗꯅꯅꯦ ꯕꯨꯗꯨ ꯆꯨꯔꯤꯕꯁꯦ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯣ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏꯒꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯔꯁꯤ ꯁꯦꯜ ꯄꯤꯗꯨꯅ ꯑꯉꯥꯡ ꯈꯔ ꯅꯦꯛꯄꯤꯔꯨꯔꯣ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕ ꯃꯥꯟꯅꯕꯒꯤꯗꯃꯛ ꯐꯖꯕ ꯐꯤꯖꯦꯠ ꯁꯦꯠꯆꯥꯗꯨꯅꯅꯦ ꯃꯃꯥꯏꯗ ꯃꯥꯏꯈꯨꯝꯕꯤ ꯎꯞꯍꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯅꯆꯥꯅ ꯈꯪꯉꯔꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯑꯁꯤꯗꯅꯦ ꯐꯩꯖꯣꯝ ꯑꯉꯧꯕ ꯃꯈꯩꯅ ꯏꯀꯣꯏ ꯀꯣꯏꯁꯜꯂꯁꯤ ꯂꯩꯕꯥꯛ ꯃꯈꯥꯁꯨ ꯌꯥꯎꯅ ꯑꯗꯨꯒꯅꯦ ꯆꯥꯒꯦ ꯍꯥꯏꯔꯛꯄ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯕꯤꯔꯁꯤ ꯑꯁꯤ ꯂꯩꯕꯥꯛꯅꯤ ꯍꯥꯏꯅ ꯃꯥꯒꯤꯅꯦ ꯁꯟꯊꯤ ꯍꯥꯟꯕ ꯃꯀꯣꯛ ꯑꯁꯤꯅ ꯈꯟꯖꯔꯁꯅꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯁꯤꯊ ꯅꯣꯛꯇꯨꯅ ꯂꯩ ꯃꯇꯥꯡ ꯆꯥꯗꯕ ꯈꯨꯅꯣꯛ ꯑꯁꯤꯗ ꯊꯥꯔꯤꯛ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯈꯥꯡꯗꯨꯅ ꯇꯞꯅ ꯍꯥꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ ꯅꯆꯥꯅꯨꯄꯥꯁꯦ ꯇꯁꯦꯡꯅ ꯄꯪꯉꯣ ꯍꯥꯏꯕꯁꯨ ꯄꯪꯗꯕꯅꯤ ꯑꯗꯨꯅ ꯑꯣꯏꯕꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯪꯅꯤꯡꯂꯤꯕꯁꯦ ꯑꯔꯦꯝꯕꯗ ꯁꯦꯜ ꯃꯥꯡꯗꯨꯅ ꯇꯣꯛꯂꯣꯏꯗ꯭ꯔꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯈꯪꯍꯧꯗꯦ ꯂꯦꯡꯖꯨꯝꯋꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯥꯔꯤꯛ ꯁꯥꯎꯅ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯍꯥꯏꯔꯤ ꯅꯪꯁꯦ ꯑꯩꯗꯤ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯑꯁꯨꯛ ꯂꯤꯛꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯁꯦꯜ ꯈꯔ ꯃꯥꯡꯕꯗꯨꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯕꯗꯨꯅ ꯐꯕ꯭ꯔꯥ ꯑꯝꯇ ꯈꯜꯂꯨꯀꯣ ꯑꯣꯏꯔꯒꯅ ꯐꯔꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯇꯧꯔꯒꯗꯤ ꯌꯦꯡꯁꯦꯕ ꯑꯩꯅ ꯊꯥꯖꯩ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯇꯨꯝꯂꯤꯉꯩ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯕꯥꯅꯤꯅ ꯍꯩꯅꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯂꯝꯕ ꯆꯥꯎꯔꯦꯜ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯤꯠꯇ ꯎꯔꯤꯕ ꯑꯗꯨ ꯎꯕꯗ ꯇꯔꯪ ꯑꯃ ꯏꯆꯠ ꯆꯠꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯂꯩꯔꯝꯂꯤꯕ ꯑꯉꯧꯕ ꯁꯦꯠꯄ ꯈꯔ ꯑꯗꯨꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯉꯧꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨ ꯐꯥꯎꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯃꯣꯡꯒꯨꯝ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯋꯥ ꯍꯥꯏꯅ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯤꯕ ꯍꯥꯏꯕꯗꯨꯔꯥ ꯑꯩꯁꯤꯕꯨ ꯁꯤꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯁꯤꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯑꯩꯁ ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤꯁꯤꯕꯨ ꯑꯁꯤ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯗ꯭ꯔꯥ ꯈꯣꯡꯁꯤꯕꯨ ꯂꯩꯕꯥꯛ ꯇꯥꯔꯤꯕ꯭ꯔꯅꯦ ꯑꯩꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯁꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯖꯩ ꯈꯣꯡꯁꯤꯗꯤ ꯂꯩꯕꯥꯛꯇ ꯇꯥꯕꯗꯤ ꯇꯥꯔꯤꯁꯦ ꯑꯁꯤꯕꯨ ꯑꯣꯏꯕꯒꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯈꯣꯡꯅ ꯇꯥꯕ ꯌꯥꯕ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯁ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯑꯉꯧꯕ ꯐꯤꯖꯦꯠ ꯁꯦꯠꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯏꯪ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯤ ꯍꯥꯏ ꯆꯥꯎꯔꯦꯜ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗ ꯅꯇꯣꯝꯇ ꯎꯪꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯗꯨꯕꯣ ꯅꯍꯥꯛ ꯑꯁꯦ ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯂꯥꯏꯔꯝꯂꯦꯟ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤꯗ ꯁꯤꯕ ꯑꯣꯏꯕꯅꯅꯦ ꯅꯍꯥꯛ ꯅꯪꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯀꯔꯤꯃꯠꯇ ꯊꯣꯛꯄ ꯌꯥꯗꯦ ꯍꯦꯛ ꯊꯣꯛꯂꯕ ꯃꯩꯒꯤ ꯀꯣꯝꯗ ꯅꯪꯕꯨ ꯏꯟꯊꯗꯨꯅ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯂꯧꯒꯗꯕꯅꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯥꯎꯔꯦꯜ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤꯗ ꯑꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯗꯨꯅ ꯂꯩ ꯈꯜꯂꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯑꯁ ꯃꯣꯏꯒꯤ ꯁꯤꯕ ꯍꯥꯏꯁꯤꯗꯤ ꯀꯩꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯔꯝꯕꯁꯨ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯑꯩꯗꯤ ꯃꯄꯥꯜ ꯊꯣꯛꯄꯁꯨ ꯌꯥꯗꯦ ꯑꯁ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯒꯗꯧꯔꯤꯗ ꯑꯩꯁꯦ ꯁꯤꯔꯕꯅꯦꯕ ꯑꯁ ꯑꯩ ꯁꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯥꯗꯨ ꯀꯞꯂꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯕꯥꯗꯨꯕꯨ
ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯒꯗ꯭ꯔꯅꯦ ꯑꯁ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯉꯤꯗ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛꯃꯛ ꯂꯣꯏꯅ ꯄꯤꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯥꯅꯅꯕ ꯑꯁꯤ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤꯅꯦ ꯅꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ ꯅꯃꯤꯠꯇꯣ ꯎꯏꯁꯤꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗ꯭ꯔꯒ ꯄꯥꯡꯊꯣꯛꯂꯕ ꯅꯪ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯌꯧꯔꯦ ꯈꯪ ꯃꯁꯤꯃꯗꯤ ꯅꯪ ꯈꯪꯖꯤꯜꯂꯨꯀꯣ ꯈꯔ ꯄꯪꯕꯅꯦ ꯈꯔ ꯀꯤꯒꯟꯕꯅꯦ ꯆꯥꯎꯔꯦꯜ ꯋꯥ ꯍꯥꯏꯅꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯅꯨꯡꯒꯤ ꯁꯤꯔꯨꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯗꯤ ꯍꯪꯂꯛꯈꯤꯕ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯈꯔ ಚಾಕಿꯕꯗꯒꯤ ꯑꯍꯦꯟꯕ ꯀꯩꯝꯇ ಚಾದ್ರಿ ꯑꯗꯨꯅ ꯅꯣꯏꯅ ꯄꯤꯖꯅꯤꯡꯕ ꯈꯔ ꯄꯤꯖꯕꯤꯔꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯅꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯨ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯇꯧꯔꯒꯦ ꯆꯥꯎꯔꯦꯜ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯃꯛ ꯇꯧꯏ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯝꯃꯤ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯑꯗꯨꯗ ꯋꯥꯈꯜꯅ ꯈꯟꯖꯤꯟꯕꯒꯤꯔ ꯈꯪꯗꯦ ꯑꯀꯤꯕ ꯄꯣꯠꯁꯛ ꯃꯌꯥꯝ ꯑꯃ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯎꯔꯝꯃꯤ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯣꯏ ꯃꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯂꯥꯛꯑꯣ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯦꯕ ꯑꯩ ꯍꯤꯡꯅꯤꯡꯉꯦ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯋꯥ ꯄꯨꯝꯕ ꯌꯥꯔꯒꯦꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯊꯕꯛ ꯁꯨꯔꯒꯦ ꯃꯣꯏꯒꯤ ꯑꯁꯤ ꯂꯩꯕꯥꯛꯁꯦ ꯑꯩ ꯀꯣꯏꯅꯤꯡꯗ꯭ꯔꯦ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯤꯡꯖꯔꯒꯦꯕ ꯄꯨꯛꯅꯤꯡꯗ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯔꯣꯜ ꯂꯣꯟꯖꯕꯅꯤ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯕ ꯅꯠꯇꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯈꯨꯠ ꯑꯃꯅ ꯇꯞꯅ ꯄꯥꯏꯔꯛꯏ ꯃꯇꯧꯗꯨꯗ ꯀꯤꯔꯗꯨꯅ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇ ꯀꯟꯅ ꯂꯥꯎꯏ ꯎꯏꯃ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯊꯦꯡꯉꯩꯁꯤꯕꯨ ꯀꯩꯅꯣ ꯏꯪ ꯏꯪ ꯂꯥꯎꯋꯦ ꯍꯥꯏꯕ ꯅꯪ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯏꯕ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯅꯨꯄꯤ ꯑꯗꯨꯅ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯑꯩꯅꯦ ꯃꯤꯅ ꯍꯥꯏꯅꯕ ꯅꯣꯡꯃꯗꯣꯜ ꯊꯛꯀꯤ ꯂꯥꯏꯅꯨꯔꯥ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤꯕ ꯑꯣꯏꯔꯕ ꯅꯪꯗꯤ ꯑꯩꯒꯨꯝꯕ ꯃꯃꯥ ꯌꯥꯎꯗꯕ ꯂꯥꯏ ꯅꯨꯄꯤ ꯀꯌꯥꯒ ꯂꯩꯃꯤꯟꯅꯒꯗꯕ ꯈꯪꯉꯕ꯭ꯔꯥ ꯄꯨꯛꯂꯥꯎꯈ꯭ꯔꯦ ꯃꯃꯥ ꯌꯥꯎꯗꯕ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯑꯗꯨꯅ ꯃꯁꯥꯗꯨ ꯀꯤꯕꯅ ꯅꯤꯛꯂꯦ ꯆꯥꯎꯔꯦꯜ ꯑꯣꯟꯊꯣꯛꯄ ꯗꯥꯎꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯅꯤꯛꯂꯤ ꯅꯤꯛꯂꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯤ ꯆꯥꯎꯔꯦꯜꯅ ꯃꯆꯤꯗꯤ ꯑꯃꯠꯇ ꯂꯦꯡꯗꯅ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯂꯥꯏꯅꯨꯔꯥꯗꯤ ꯐꯖꯩ ꯅꯤꯡꯊꯤꯖꯩ ꯍꯥꯏꯅꯩ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗꯤ ꯀꯩꯅꯣ ꯑꯩ ꯀꯤꯖꯩ ꯑꯩ ꯀꯤꯌꯦꯕ ꯑꯗꯨꯅ ꯂꯥꯏꯅꯨꯔꯥ ꯅꯪ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯅꯨ ꯅꯣꯏꯅ ꯇꯧꯕ ꯁꯦꯕꯥꯒ ꯑꯩ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯈꯨꯅꯣꯛꯇ ꯅꯣꯛꯇꯨꯅ ꯀꯔꯤ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯍꯥ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯂꯥꯏꯅꯨꯔꯥ ꯈꯨꯗꯤꯡ ꯐꯖꯩ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯉꯁꯥꯏ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯆꯥꯅꯤꯡꯕ ꯄꯨꯝꯕ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯆꯠꯈꯤꯕꯗꯨ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯅ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯔꯛꯂꯦ ꯑꯗꯨꯅ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯅꯅꯦ ꯅꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯉꯨ ꯑꯗꯨꯒ ꯂꯥꯏꯅꯨꯔꯥ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯃꯍꯥꯛ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯁꯦ ꯑꯃꯨꯛꯇ ꯄꯤꯖꯒꯦ ꯍꯥꯎꯅ ꯆꯥꯖꯔꯁꯅꯨ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯔꯦꯜ ꯍꯧꯖꯤꯛꯇꯗ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯅꯕ ꯀꯌꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯍꯦꯛ ꯎꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯐꯖꯩ ꯁꯥ ꯊꯣꯡꯕ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯊꯛ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯂꯥꯏꯔꯝꯂꯦꯟꯗꯁꯨ ꯁꯥ ꯊꯣꯡꯕ ꯆꯥꯅꯕ꯭ꯔꯥ ꯍꯥ ꯑꯗꯨꯒ ꯀꯌꯥꯝ ꯀꯨꯏꯅ ꯑꯩ ꯑꯁꯨꯝꯅ ꯂꯩꯗꯣꯏꯅꯣ ꯃꯄꯣꯛ ꯑꯃ ꯄꯣꯛꯄ ꯍꯥꯏꯕꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯇꯣꯏꯅꯣ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯑꯁꯨꯝꯅ ꯂꯩꯈꯤꯒꯗꯕꯅꯤ ꯀꯥ ꯑꯁꯤꯗ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯑꯁꯤꯕ ꯃꯤ ꯑꯃ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨꯀꯣ ꯆꯥꯅꯅꯕ ꯑꯁꯦ ꯇꯨꯃꯤꯟꯅ ꯆꯥꯔꯒ ꯂꯩ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯍꯧꯖꯤꯛ ꯃꯥꯏ ꯌꯥꯎꯗꯕ ꯂꯥꯏꯅꯨꯔꯥ ꯀꯌా ꯑꯃ ꯅꯪꯒꯤ ꯅꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ ꯆꯥꯎꯔꯦꯜ ꯃꯉꯛꯇꯨ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯑꯩ ꯁꯦꯕꯥꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯦ ꯃꯣꯏꯒꯤ ꯃꯁꯛꯈꯩꯗꯣ ꯑꯩ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯆꯥꯅꯅꯕꯁꯦ ꯇꯨꯃꯤꯟꯅ ꯆꯥꯖꯔꯒꯦ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯅꯅꯕꯗꯨ ꯇꯞꯅ ꯑꯃ ꯑꯅꯤ ꯆꯥꯕ ꯍꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯑꯣꯛ ꯍꯥꯏꯅ ꯃꯈꯣꯜ ꯊꯣꯛꯅ ꯑꯣꯒꯦ ꯇꯧꯈꯤꯕ ꯅꯪꯅ ꯄꯨꯔꯛꯏꯕ ꯁꯥ ꯊꯣꯡꯕꯁꯤꯗꯤ ꯃꯨꯟꯁꯨ ꯃꯨꯟꯗꯦ ꯏ ꯊꯥꯡꯉꯤ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯍꯩꯅꯗꯤꯌꯦ ꯑꯁꯤꯕ ꯑꯩꯈꯣꯏꯗꯤ ꯃꯨꯟꯗꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯆꯥꯏ ꯑꯗꯨꯅ ꯅꯪꯁꯨ ꯁꯤꯔꯕꯅꯤꯅ ꯃꯨꯟꯗ꯭ꯔꯕꯁꯨ ꯆꯥꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯩ ꯆꯥꯅꯤ ꯀꯩ ꯊꯛꯀꯅꯤ ꯍꯥ ꯇꯨꯃꯤꯟꯅ ꯆꯥꯎ ꯆꯥꯎꯔꯦꯜ ꯅꯨꯄꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯤꯒꯨꯝꯕꯁꯤ ꯆꯥꯅꯤꯡꯗꯦ ꯑꯩ ꯀꯩꯝ ꯆꯥꯖꯔꯣꯏ ꯂꯥꯏꯅꯨꯔꯥ ꯀꯌꯥꯅ ꯇꯧꯕ ꯁꯦꯕꯥꯁꯨ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯁꯦ ꯑꯃꯨꯛ ꯍꯤꯡꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯂꯩꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ ꯑꯩ ꯏꯃꯥꯕꯨ ꯎꯅꯤꯡꯉꯤ ꯏꯄꯥꯕꯨꯁꯨ ꯎꯅꯤꯡꯉꯤ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯤꯡꯍꯟꯕꯤꯌꯣ
ꯁꯣꯝꯗ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯗ ꯂꯩꯔꯤꯕ ꯊꯥꯔꯤꯛ ꯆꯥꯎꯕ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯋꯥꯏꯔꯨꯕ ꯈꯔꯗꯨꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯀꯌꯥꯗꯨ ꯇꯥꯕꯗ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯄꯥꯏꯔꯤ꯫ ꯀꯥ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯤꯕꯗꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅꯤ꯫ ꯊꯥꯔꯤꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯁꯛꯇꯥ ꯑꯁꯤꯒ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯁꯤꯈ꯭ꯔꯒꯦ ꯀꯥꯏꯅ ꯀꯤꯔꯤꯕ ꯈꯨꯀꯤ ꯑꯁꯤꯒ ꯃꯁꯦ ꯃꯇꯝ ꯈꯔ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯝꯂꯒ ꯐꯒꯗꯕꯅꯤ꯫ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤꯕꯣ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯏꯅꯦ ꯇꯥ ꯆꯥꯎꯔꯦꯜꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤ꯫ ꯍꯦꯛ ꯎꯕꯗ ꯋꯥꯡ ꯆꯥꯎꯔꯒ ꯐꯖꯔꯤꯕ ꯑꯁꯤꯒ ꯑꯩꯗꯤ ꯃꯥꯅ ꯁꯨꯝꯅ ꯄꯪꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯨꯗꯦ꯫ ꯂꯣꯏꯔꯦꯗ ꯏꯅꯦ ꯃꯥꯁꯤꯗꯤ ꯄꯨꯔꯥ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯅꯅꯦꯁꯦ ꯃꯣꯏꯒꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯈꯪꯗꯕ ꯃꯤꯅꯗꯤ ꯈꯪꯗꯕ ꯃꯄꯥꯜ ꯊꯣꯡꯗ ꯂꯩꯔꯤꯕ ꯁꯤꯕꯗ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝꯁꯦ ꯃꯁꯤꯈꯛ ꯃꯤꯍꯧꯕ ꯑꯩꯅ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯗꯤꯅꯦ ꯀꯅꯥꯃꯠꯇꯅ ꯈꯪꯕꯤꯗꯦ꯫ ꯑꯗꯨꯅꯤ ꯏꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯖꯤꯕ ꯃꯌꯥꯝꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥ ꯑꯃꯗ ꯈꯟꯊꯍꯧꯗ꯭ꯔꯕ ꯃꯤꯀꯨꯞꯇ ꯑꯋꯥꯕ ꯅꯪꯉꯦ ꯍꯥꯏꯕꯗꯣ ꯆꯨꯝꯗ꯭ꯔꯥ? ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ꯫ ꯅꯣꯏꯁꯨ ꯍꯟꯕꯗ ꯊꯦꯡꯈꯤꯅꯤ꯫ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯌꯨ꯫ ꯏꯆꯥ ꯆꯥꯎꯕ ꯉꯁꯦ ꯋꯥꯈꯜ ꯈꯔ ꯇꯥꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏꯕꯨ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯃꯅꯨꯡꯗ ꯉꯥꯡꯅꯔꯤꯕꯗꯣ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯁꯛ ꯂꯣꯠꯄ ꯑꯗꯨꯅ ꯆꯥꯎꯔꯦꯜꯗ ꯍꯥꯏꯔꯤ ꯑꯁꯤ ꯂꯩꯕꯥꯛꯇ ꯂꯩꯕꯁꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦ? ꯑꯃꯨꯛ ꯍꯟꯅꯤꯡꯕ꯭ꯔꯣ? ꯆꯥꯎꯔꯦꯜ ꯇꯞꯅ ꯍꯣꯏ ꯍꯟꯅꯤꯡꯉꯤ꯫ ꯑꯩ ꯍꯤꯡꯅꯤꯡꯉꯤ꯫ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯦ꯫ ꯌꯥꯔꯒꯗꯤ ꯑꯩꯕꯨ ꯑꯝꯇ ꯍꯤꯡꯍꯟꯕꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩ ꯏꯆꯤꯜ ꯑꯁꯤꯅ ꯁꯤꯔꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯔꯣꯏ꯫ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯌꯥꯔꯒꯦ꯫ ꯃꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯇꯧꯔꯒꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ꯫ ꯅꯪꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯀꯣꯏꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯑꯗꯨꯒ ꯃꯇꯨꯡ ꯁꯤꯕꯗꯗꯤꯅꯦ ꯅꯪ ꯍꯤꯡꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯒ ꯅꯃꯥ ꯅꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯝ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯂꯕ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯃꯁꯤꯃꯗꯤ ꯅꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯆꯠꯂꯣ ꯐꯃꯨꯡ ꯑꯁꯤꯗ ꯍꯤꯞꯄꯨ꯫ ꯅꯪꯕꯨ ꯑꯃꯨꯛ ꯍꯜꯍꯟꯕꯤꯔꯒꯦ꯫ ꯆꯥꯎꯔꯦꯜ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯇꯁꯦꯡꯕꯩꯁꯨ ꯑꯩ ꯂꯝ ꯍꯦꯟꯕ ꯊꯕꯛ ꯁꯨꯛꯇꯧ ꯇꯧꯔꯔꯣꯏ꯫ ꯏꯃꯥ ꯏꯄꯥ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯑꯩꯕꯨ ꯊꯥꯕꯤꯔꯣ꯫ ꯑꯩ ꯃꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯔꯣꯏ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯈꯠꯄꯅ ꯍꯦꯟꯈꯤꯗꯨꯅ ꯇꯁꯦꯡꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯟꯊꯕꯒꯤ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧ ꯇꯧꯗꯨꯅ ꯀꯥ ꯑꯗꯨꯗ ꯁꯦꯝꯂꯤꯕ ꯃꯌꯥꯝꯗꯨ ꯁꯤꯗꯣꯛꯂꯝꯃꯤ꯫ ꯁꯦꯜ ꯄꯤꯗꯨꯅ ꯋꯥꯏꯔꯨꯕ ꯃꯌꯥꯝꯗꯨꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯏꯆꯤꯛ ꯆꯤꯛꯄ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯋꯥꯟꯊꯔꯨꯔꯕ ꯆꯥꯎꯔꯦꯜ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯅꯥꯛꯌꯦꯠꯇ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯃꯃꯥꯗ ꯀꯣꯟꯈꯤꯕ ꯑꯗꯨꯒ ꯀꯞꯇꯨꯅ ꯍꯥꯏ ꯏꯃꯥ ꯅꯆꯥ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯇꯧꯔꯦ꯫ ꯑꯩ ꯏꯃꯥꯕꯨ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯩ ꯅꯣꯏꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ꯫ ꯊꯕꯛꯁꯨ ꯁꯨꯔꯒꯦ꯫ ꯑꯩ ꯁꯤꯅꯤꯡꯗꯤꯌꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯉꯤ꯫ ꯑꯩ ꯅꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯏꯃꯥ꯫ ꯊꯥꯔꯤꯛ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯇꯞꯅ ꯏꯃꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯏꯆꯥꯅ ꯏꯃꯥꯅ ꯀꯧꯕ ꯇꯥꯗꯕ ꯑꯁꯤꯗꯅꯦ ꯏꯃꯥꯁꯨ ꯄꯥꯈꯠꯂꯨꯔꯦ꯫ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯆꯥꯎꯔꯦꯜ꯫ ꯑꯁꯨꯝꯅ ꯍꯩꯁꯤꯡꯂꯕ ꯃꯃꯥ ꯊꯥꯔꯤꯛꯀꯤ ꯂꯧꯁꯤꯡꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯇꯥꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯥꯎꯔꯦꯜ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫